Loisangkro kerajang loisangkro. Hai ma'am, ngasi dia muk ibagi menakta laksa tuna ngasi. Nah kami ketari mana? Ayo mau ke kaya. Hai mayam kita mentang ngasi suanu video mah putun laksere ngasi di aina purak treko. Aku ibai na purak ko mathen ngakta ni ibai gi room da laksere ngasi di aku di se jaw da ben na ibai ga isen ga sakau re ibai na isen sakau re kari hari ibai na sakau bani ngasi di ado ngasi gi mathen jadi haurani mathen mayam jom ko takpiro intro toro na kari mathen nom ta haibiro na kari lai ibai do. Hello everyone. Ngasi di mathen ina kari mayam dai na video hoding mayam dai na khrom jari mayam bu ai gi video ngasi biar bu. Ta ngasi ina vision bu baby vlog vision mai na ngasi sakau ba kau jo bani ngasi ma ga room da lakko ma ngasi ina mathen je kari to bono mayam da khara haijara ke to bedu mathen to vision na sumai jara ni baby vlog vision na is ai nong thang dai ro baby vlog vision haibiro tum adori haura ge sige ektam asiga hangam thong le jare ko hangam ga ngatian ga thong le jare asige siga kari lapu iron mama lejare marakta lap nungsi mama jauh jare lagi favorite asige siga lejare kari haise kari ka haiba ngapai thong mani sige siga ibai gai gara tawra thong jaba ngapai thong mama lejare asige siga mayam na pam jaba sinju ma lejare yang biu mayam sinju marakta lap su jauh yam jauh bani nupi sing na yang na bai damangta lap faja jam hapani apa batu asige siga ko na bai da hangam lejare toni khok lejare adoi kari no teng nau lejare adoi kai no ngasai pipeline ang kai nong khai batu kari na batu utong bai to batu ne ase kari hai ge ming khang de he se sana ka ngau na ka sana bani mayam ko la sana bani se kari hai ge se ai su ming kau tho khare ase mayam nong ko la sa san lage adum chara matung da dum khai khang bai do ni ase ko na bai lejare ase ni ai ngona lei batu sumangon da hangam thong lejare siga chak lejare se ni adori sa ba hauna bai taw jara ge sa ba huding ai siga isai ding asi lejatre ko akoi se ngasi kari ari ibai sen sakau bani special ore ibai se sakau re akoi ise jaw da bani ise jaw da bani ibai ne isen sakau re nong ma soi na ko mu isen boi na mu kau jani ibai boi na ko kau jani ibai na ngasi isen kau jare hayang ai na mu ibai kau jani adori mayam sa ba hauna bai taw jara ge mayam yeng ta bina si video se adudi mayam haujara intro mate ma toro mudra nang su kaino nangi ming kari mata kari video si da gi video si da ai na ngasi vision da kari ai baby vlog to ko boni to mayam na ngasi khoi na ngasi chari se mayam khoi kari seni bai ni chari se sorry ku la le khoi wari chumi ne isen bai ni ne nang nei bai ne ai ne isen ni ne chumi ne isen ne bai isen bai ko jare to ngasi khoi mate na si ni mayam baby vlog no haira bani mate na kari no to ai di jamna metro thunga ma hita bani na mayam ai na ngam jaro ge ngasi ai na kare mathen ngasi to se vision baby vlog na ngasi nungai gadani adu ai khali ma ngasi nungai gadara nungai jo tu mana onda nungai harau je somai na ibai na isen na sa kong sa ja base ngasi aham mani 2022 da aham mani kana ge su udri video da su aina akhoi na ngasi aham ba puthok sa bani nupa sakau ba ibai isen sakau ba na puthok sa bani 2022 gi mayam na nungsi na akhoi gi kare video su mayam na yang view to mayam akhoi na kare mathang da kare kai toni mayam su ma khoi da bor review to mathang da khoi mayam na kare mayam gi bor phang do khoi kare phangani adu to mayam digi khoi adu khangjai to mayam na adu khara adori let's go saba haurasi yau taurasi de ma ngang de mana ga pokhai kari ngang no hang ma lang bo sei di kare mana ga pokhai mana ga phami se ibai na ngasi sakau bone baja na thichan lage ngasi di thit palo nong ka ta bane baja ra haidara tumda rage adori mayam saba uno bai taw rage adu di mayam haurage aha mase kari de hawani ai di lai joina thajaraga ni mayam oh ibai di lai tha bane lai tharo ai di nga da yeng ma lokhat lage ngasi nga se kari nga no abdo ngapai gi matum na ka saw bane bo ginda ra ga mong sa da bane fajana haida dro ni sa sal lo raga nangi kare ai intro se mai howi ne bo mana bo khai ne bo di bo khara ma ta da bajau ri sige siga ta da basing tau ro let's go baby loki au haura ge ngasi di ado mi mai ni jam lang ko ja de ai ngora sakau ri min ne ibai na sakau ri mi abo nang ja ni happy de si se aje po ko de khara jau jara bai do video da phau ngam da bai wa ni ne real na phau ri mi ne no ta ko ro bo ina mai lang ma se ni ne mana bo khai se ngasi adori mi am sa ba haura ge ko adu lai ju thabi re mayam adu di haujarage
ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯤ ꯆꯞ ꯃꯥꯟꯅꯅ ꯏꯃꯤꯟꯅꯁꯤꯅ ꯏꯕꯥꯏ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏ ꯏꯁꯦꯟꯒꯤ ꯆꯥꯛꯀꯧꯕꯅꯤꯅ ꯏꯕꯥꯏꯅ ꯌꯥꯏꯐꯔꯦ ꯏꯁꯦꯟꯅ ꯌꯥꯏꯐꯔꯦ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥꯝ ꯍꯧꯔꯁꯤ ꯑꯗꯨꯗꯤ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯤꯗꯤ ꯌꯥꯎꯅꯤꯅꯦ ꯑꯧ ꯉꯥꯗꯣ ꯂꯧꯔ ꯆꯥꯎꯅ ꯑꯣ ꯅꯪꯗꯤ ꯍꯥꯟꯅ ꯍꯪꯒꯥꯝꯗꯩ ꯍꯧꯔꯦ ꯑꯩ ꯍꯪꯒꯥꯝꯗꯩ ꯍꯧꯔꯦ ꯑꯩꯗꯤ ꯉꯄꯥꯏꯗꯩ ꯍꯧꯔꯦ ꯄꯥꯏꯔ ꯆꯠꯀꯦꯅ ꯑꯩꯗꯤ ꯑꯄꯥꯝꯕꯅꯦ ꯑꯩꯒꯤ ꯀꯗꯥꯏ ꯍꯪꯒꯥꯝꯁꯦ ꯉꯁꯤ ꯑꯩ ꯔꯨꯝꯗ ꯂꯥꯛꯄꯁꯦ ꯀꯃꯥꯏ ꯀꯌꯥꯝ ꯈꯟꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯆꯥꯛꯀꯧꯕꯁꯦ ꯃꯊꯪ ꯀꯨꯝꯃꯣꯅ ꯂꯥꯛꯄꯗ ꯁꯨꯃꯥꯏꯅ ꯆꯥꯛꯀꯧꯋꯦ ꯅꯨꯄꯤꯗꯔꯣ ꯆꯥꯛꯀꯧꯔꯤꯁꯦ ꯅꯨꯄꯥ ꯑꯩꯈꯣꯏ ꯆꯥꯛꯀꯧꯔꯔꯣꯏꯗ꯭ꯔꯣ ꯏꯕꯥꯏ ꯏꯁꯦꯟ ꯑꯩꯈꯣꯏ ꯆꯥꯛꯀꯧꯁꯤ ꯀꯩꯅꯣ ꯏꯕꯥꯏꯗ ꯕꯣꯔ ꯄꯤꯔꯝꯃꯨ ꯃꯊꯪꯗ ꯀꯨꯝ ꯍꯦꯟꯅ ꯍꯦꯟꯅ ꯉꯝꯖꯒꯦ ꯍꯥꯏꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯗꯣꯏꯅꯤ ꯀꯣꯠꯅꯕꯁꯤ ꯂꯥꯞꯄꯦꯍꯦ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯤ ꯑꯗꯨ ꯃꯤ ꯑꯅꯤꯅ ꯆꯤꯟꯕ ꯇꯥꯏ ꯈꯔꯗꯤ ꯄꯦꯔꯨꯛ ꯌꯥꯎꯏꯀꯣ ꯄꯦꯔꯨꯛ ꯏꯟꯇ꯭ꯔꯣ ꯍꯥꯞꯄꯧꯗ꯭ꯔꯦ ꯑꯗꯨ ꯄꯦꯔꯨꯛꯁꯤꯒ ꯌꯥꯎꯖꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯏꯕꯥꯏ ꯏꯁꯦꯟꯅ ꯑꯗꯨꯝ ꯂꯥꯝꯃ ꯆꯥꯅꯔꯅꯤ ꯃꯌꯥꯝꯅ ꯐꯠꯇꯕ ꯈꯟꯕꯤꯒꯅꯨꯀꯣ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯝꯃ ꯑꯗꯨꯝ ꯆꯥꯅꯔꯒꯦ ꯑꯩꯈꯣꯏ ꯄꯦꯔꯨꯛꯁꯦ ꯆꯥꯊꯔꯒꯦ ꯁꯤꯡꯖꯨꯒ ꯂꯧꯒꯦ ꯃꯥꯏ ꯁꯤꯡꯖꯨꯁꯦ ꯘꯤ ꯃꯣꯔꯣꯛ 3 ꯍꯥꯞꯆꯤꯜꯂ ꯇꯥꯏꯅꯦꯕꯣ ꯃꯤꯠ ꯅꯥꯒ ꯖꯨꯡꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯁꯨ ꯈꯟꯅꯅ ꯄꯨ ꯂꯥꯛꯏꯅꯤ ꯗꯨꯀꯥꯟꯗꯒꯤ ꯂꯥꯟ ꯇꯥꯔꯝꯒꯅꯤ ꯉꯁꯤ ꯘꯤ ꯃꯣꯔꯣꯛ ꯂꯧꯕꯗ ꯃꯔꯤꯗ ꯀꯔꯤ ꯍꯥꯏ ꯂꯨꯄꯥ 10 ꯍꯥꯏ ꯑꯩꯅ 5ꯗ ꯂꯨꯄꯥ 10 ꯄꯤꯌꯨ ꯍꯥꯏꯕꯨ ꯁꯤꯔꯝꯒꯅꯤ ꯉꯁꯤꯗꯤ ꯑꯁꯤꯗꯤ ꯑꯗꯨꯝ ꯀꯣꯠꯅꯕ ꯌꯥꯏ ꯆꯠꯅ ꯇꯥꯏ ꯃꯤꯡ ꯀꯥꯎꯒ꯭ꯔꯦ ꯉꯥꯁꯦ ꯍꯥꯎꯏꯌꯦ ꯏꯕꯥꯏ ꯏꯁꯦꯟꯅ ꯉꯁꯤ ꯀꯩꯅꯣ ꯊꯤꯔꯨꯕꯅꯦꯕ ꯃꯥꯔꯀꯦꯠ ꯆꯠꯂꯒ ꯀꯔꯤ ꯍꯥꯏꯗꯤ ꯏꯂꯤꯁꯥ 1.5 ꯇꯥꯎ ꯍꯥꯏꯖꯥꯗꯦ ꯏꯂꯤꯁꯥꯗꯣ ꯏꯕꯣ ꯄꯤꯁ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯇꯥꯡꯃꯟꯈ꯭ꯔꯦ ꯍꯥꯏꯔꯨꯕꯩ ꯃꯤꯅ ꯂꯧ ꯄꯨꯖꯈ꯭ꯔꯦ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯌꯥꯝ ꯇꯥꯡꯉꯤ ꯏꯂꯤꯁꯥ ꯑꯗꯨꯅ ꯉꯄꯥꯏ ꯑꯣꯏꯅ ꯄꯨ ꯇꯥꯔꯦ ꯆꯥꯎꯔꯦ ꯉꯄꯥꯏꯁꯤꯁꯨ ꯀꯤꯂꯣ 10 ꯂꯨꯝꯕ ꯉꯄꯥꯏꯅꯤ ꯀꯛꯑ ꯄꯨ ꯂꯥꯛꯏꯅꯤ ꯀꯣꯠꯅꯕꯗꯤ ꯃꯩꯕꯨꯟ ꯍꯧꯔꯦ ꯏꯕꯥꯏꯒꯤ ꯃꯅꯥꯛꯇ ꯂꯣꯏ ꯐꯪꯉꯦꯕ ꯀꯣꯠꯅꯕꯗꯤ ꯏꯔꯣꯝꯕ ꯂꯐꯨ ꯏꯔꯣꯝꯕ ꯂꯧꯖꯔꯦ ꯈꯔ ꯂꯣꯏ ꯍꯩꯖꯟꯈ꯭ꯔꯣ ꯐꯖꯅ ꯍꯥꯎꯔꯦ ꯘꯤ ꯃꯣꯔꯣꯛ ꯍꯥꯞꯄꯤꯗ 3 ꯌꯥꯕꯤꯔꯣ
ꯆꯥꯛ ꯆꯥ ꯂꯣꯏꯔꯛꯄꯗ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯑꯅꯛꯄꯗ ꯇꯧꯗꯣꯏꯕ ꯈꯪꯗ꯭ꯔꯤ ꯑꯗꯨꯒꯤꯗꯃꯛꯇ ꯈꯟꯒꯅꯨ ꯑꯩꯉꯣꯟꯗ ꯇꯦꯕ꯭ꯂꯦꯠ ꯂꯩꯌꯦ ꯑꯗꯨꯒꯤ ꯁꯥꯔꯦ ꯉꯥꯁꯦ ꯍꯥꯎꯋꯤ ꯉꯁꯤ ꯅꯪ ꯍꯥꯎꯕꯅꯤ ꯉꯥꯁꯦ ꯉꯥ ꯄꯥꯏ ꯍꯥꯏꯅ ꯃꯔꯨꯗꯤ ꯈꯔ ꯌꯥꯎꯏ ꯃꯣꯔꯣꯛꯀꯤ ꯃꯩꯕꯨꯟ ꯍꯧꯔꯦ ꯘꯤ ꯃꯣꯔꯣꯛꯅ ꯆꯥꯕ ꯈꯨꯠꯁꯥꯁꯤꯗꯤ ꯋꯥꯟ ꯀꯦ ꯅꯪꯅ ꯀꯟꯖꯧ ꯉꯝꯃꯣꯏꯕꯣ ꯕꯦꯠ ꯀꯣꯃꯤꯡꯒꯤ ꯋꯥꯔꯤꯗ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ ꯃꯌꯥꯝꯅ ꯕꯦꯠ ꯀꯣꯃꯤꯡ ꯇꯧꯕꯗ ꯕꯦꯠ ꯀꯃꯦꯟꯁꯤꯡꯗꯗꯤ ꯑꯩꯒꯤ ꯇꯔꯞꯇꯗꯤ ꯁꯤꯡꯖꯨ ꯅꯣꯏꯕ꯭ꯔꯥ ꯅꯣꯏꯈꯥꯏꯗꯥꯏ ꯃꯣꯏꯗꯗꯤ ꯑꯩꯈꯣꯏꯅ ꯁꯨꯛ ꯋꯥꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯊꯣꯡꯕ ꯊꯥꯛꯄ ꯆꯥꯕ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯅ ꯗꯤꯟ ꯑꯃ ꯑꯁꯤꯗ ꯍꯣꯠꯅ ꯂꯩꯕ ꯑꯗꯨ ꯂꯣꯏꯖꯕ ꯃꯣꯏꯅ ꯚꯤꯗꯤꯑꯣꯗꯣ ꯃꯇꯦꯡ ꯑꯃ ꯌꯦꯡꯕꯤꯔꯒ ꯄꯛꯇ꯭ꯔꯦꯒ ꯈꯣꯠꯇ꯭ꯔꯦꯒ ꯑꯄꯛꯄ ꯏꯕꯨꯡꯉꯣ ꯚꯦꯠ ꯀꯃꯦꯟ ꯇꯧꯕ ꯇꯧꯕ ꯁꯥ ꯅꯣꯏꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯐꯨꯜ ꯋꯥꯆ ꯇꯧꯕꯤꯒꯦ ꯆꯥꯎꯈꯠꯄ ꯈꯔ ꯇꯝꯃꯤꯟꯅꯁꯤ ꯑꯩ ꯍꯥꯏꯗꯤ ꯕꯦꯠ ꯀꯃꯦꯟꯒꯤ ꯃꯤꯗ ꯑꯩꯗꯤ ꯈꯜꯂꯨꯗꯦ ꯕꯦꯠ ꯀꯃꯦꯟꯒꯤ ꯃꯋꯥꯕꯨ ꯂꯧꯕꯤꯗꯦ ꯍꯥꯏꯕꯗꯨꯗꯤ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯁꯅꯨ ꯑꯩꯅ ꯇꯧꯒꯗꯕ ꯇꯧꯔ ꯂꯣꯏꯔꯦ ꯃꯥꯅ ꯉꯝꯕ꯭ꯔꯥ ꯑꯩ ꯉꯝꯕ꯭ꯔꯥ ꯑꯗꯨꯅꯤ ꯆꯥꯛ ꯑꯩꯅ ꯆꯥꯖꯕꯅꯤ ꯃꯥꯅ ꯆꯥꯄꯣꯟꯇꯦ ꯕꯦꯠ ꯀꯃꯦꯟꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯔꯕ ꯀꯃꯦꯟ ꯑꯃ ꯑꯅꯤ ꯂꯣꯠꯂꯒ ꯌꯥꯎꯕꯅꯤ ꯑꯗꯨꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯏꯆꯦꯁꯤꯡ ꯕ꯭ꯔꯗꯔꯁꯤꯡ ꯃꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯨꯅ ꯕꯦꯠ ꯀꯃꯦꯟ ꯀꯌꯥ ꯃꯥꯡꯕ ꯌꯥꯎꯏ ꯑꯗꯣ ꯕꯦꯠ ꯀꯃꯦꯟ ꯃꯣꯏ ꯈꯪꯗ꯭ꯔꯦꯕ ꯉꯁꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯒ ꯕꯦꯠ ꯀꯃꯦꯟꯒꯤ ꯋꯥꯔꯤ ꯂꯤꯔꯣꯏꯁꯤꯗ ꯏꯕꯥ ꯏꯁꯦꯡꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯍꯥꯎꯁꯦ ꯉꯁꯤꯗꯤ ꯃꯍꯥꯎꯗꯤ ꯑꯩꯗꯤ ꯍꯧꯔꯦ ꯏꯕꯥꯏꯅꯗꯤ ꯑꯩꯉꯣꯟꯗ ꯀꯧꯕꯅꯤ ꯇꯣ ꯏꯆꯟꯅ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗꯤ ꯅꯪꯅ ꯏꯆꯟꯅ ꯈꯪꯖꯔꯦ ꯑꯗꯣ ꯑꯩꯅꯗꯤ ꯉꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯧꯕꯅꯤ ꯍꯥꯎꯔꯦ ꯏꯕꯥꯅ ꯉꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧ ꯀꯧꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯍꯥꯟꯕꯅꯤ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯎꯖꯗ꯭ꯔꯤꯑꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯉꯁꯤ ꯃꯄꯥꯟꯗ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯔꯤꯁꯦ ꯑꯁꯤꯇꯅꯤ ꯄꯥꯝꯃꯤꯁꯦ ꯑꯩꯗꯤ ꯏꯆꯟ ꯏꯕꯥꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯗꯣ ꯉꯁꯤ 2020ꯁꯤꯒ ꯑꯍꯥꯟꯕ ꯊꯣꯛꯆꯔꯦ ꯀꯣꯠꯅꯕꯩ ꯆꯥꯎꯅꯤ ꯆꯥꯛꯀ ꯂꯣꯏꯁꯟꯈ꯭ꯔꯦ ꯅꯪꯗꯤ ꯑꯩꯗꯤ ꯆꯥꯕ ꯆꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯍꯔꯥꯎꯃꯟꯅ ꯇꯧꯔꯤꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯡꯖꯨ ꯃꯌꯥꯝꯅ ꯆꯥꯔ ꯂꯩꯌꯨ ꯂꯣꯏꯁꯜꯂꯨ ꯅꯪ ꯀꯩꯅꯣ ꯆꯥꯗ꯭ꯔꯕꯣ ꯀꯥꯎꯒ꯭ꯔꯦ ꯋꯣꯏ ꯑꯍꯥꯎꯕꯅꯤ ꯃꯆꯦꯠ ꯑꯃ ꯆꯥꯒꯦ ꯑꯩ ꯆꯥꯛ ꯌꯥꯎꯔꯤ ꯉꯝꯒꯅꯤ ꯊꯥꯖꯗꯦ ꯁꯤꯗꯗꯤ ꯁꯤꯁꯦ ꯁꯅꯥꯅꯤ ꯁꯅꯥ
Sana liền ta gì như ꯐꯪꯗꯦ ꯍꯥꯏꯕ ꯌꯥꯝ ꯋꯥꯏ ꯐꯪꯕꯁꯦ Dữ dạo đấy. Mày चाबसु लोरे मतंग वीडियो हे लोशन लो तौरके सिंजू खरा लेमहौरे Sinju चारगेदा मयाम ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯊꯝꯕꯅꯤꯅ ꯅꯪ ꯆꯥꯅꯤꯅ ꯑꯩ ꯆꯥꯔꯣꯏ ꯄꯨꯛ ꯊꯜꯂꯦ ꯀꯣꯟꯅꯕꯩ ꯈꯔ ꯂꯦꯝꯍꯧꯔꯦ ꯑꯇꯩꯗꯤ ꯂꯣꯏꯅꯅꯤ ꯂꯣꯏ ꯂꯣꯏꯁꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯉꯛꯄ ꯂꯩꯔꯒꯅ ꯆꯦꯅꯦꯜꯁꯤꯕꯨ ꯀꯇ꯭ꯔꯪ ꯂꯥꯎ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣ ꯍꯦꯛ ꯂꯣꯏꯁꯟꯅꯕꯩ ꯇꯧꯔꯒꯦ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯍꯥꯏꯊꯔꯨꯔꯒꯦ ꯉꯁꯤꯗꯤ ꯉꯥꯄꯥꯏ ꯆꯥꯊꯔꯕꯅꯤꯅ ꯍꯥꯏꯊꯔꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯥꯏꯗꯣꯔꯤꯃꯤꯗꯤ ꯉꯥꯄꯥꯏ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯚꯤꯗꯤꯑꯣ ꯍꯦꯛ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯈꯔ ꯍꯥꯏꯖꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯆꯥꯕꯗꯤ ꯂꯣꯏꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯝꯃꯗꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯝꯃꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯤꯌꯥꯔ ꯇꯧꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯛꯑꯃꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝ ꯕꯦꯜ ꯑꯥꯏꯀꯣꯟꯗꯣ ꯅꯝꯕꯤꯌꯨ ꯃꯊꯪ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯃꯌꯥꯝꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯪꯕꯒꯤꯗꯃꯛꯇ ꯀꯇ꯭ꯔꯪ ꯂꯥꯎ ꯐꯪꯕꯩꯗꯃꯛꯇ ꯑꯗꯨꯗꯤ ꯕꯦꯕꯤ ꯕ꯭ꯂꯣꯒꯀꯤ ꯑꯗꯨꯃꯥꯏꯅꯗꯤ ꯃꯥꯏ ꯈꯤꯇꯪꯗꯤ ꯑꯩꯗꯤ ꯀꯣꯄꯤ ꯇꯧ ꯉꯝꯗꯦ ꯃꯥ ꯉꯥꯡꯉꯤꯁꯦ ꯑꯩ ꯃꯥꯅ ꯇꯥꯔꯒ ꯑꯩꯅ ꯑꯩꯈꯣꯏꯅ ꯅꯣꯛꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯅ ꯉꯥꯡꯕꯁꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯥꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨ ꯚꯤꯗꯤꯑꯣꯗꯤ ꯉꯁꯤ ꯑꯗꯨꯗꯤ ꯏꯕꯥꯏ ꯏꯁꯦꯟꯒꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯗꯣꯏꯔꯥ ꯏꯕꯥꯏ ꯏꯁꯦꯟ ꯆꯥꯛꯀꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯝꯃꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯑꯃ ꯁꯤꯌꯥꯔ ꯑꯃ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃ ꯀꯇ꯭ꯔꯪ ꯑꯃ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯂꯧꯖꯔꯒ ꯑꯗꯨ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯖꯜꯂꯨꯔꯥ ꯕꯥꯏ ꯕꯥꯏ ꯂꯣꯏꯁꯟꯈ꯭ꯔꯣ ꯈꯔ ꯂꯣꯏꯁꯟꯈ꯭ꯔꯣ